ngasi numida warang phong hiba tuan tuan ba manipuri si phong sing dagi maru oibe I pausing khonga charaga manipur top channel gi meke digi ma'am da share tawz gi ahan mada saba phawba loidriba cold room and pre cooling unit khuizuman gi praja sing da minister sitrabata na khusinaram le haibada angak papoknare manipur sarkar na bisnupur district ki manung sana lairiba kendra taruki oina tuan tuan ba sakho thorangi project taraga tare thabak oina pekhatuna miyam khusinabagi thoram ama ngarang Cap NPD Minister Thoksam Setrabatana ngarang chief guest oiduna Bisnupur miyam khusinabagi thoram aduda sab phawba howdriba cold room and pre-cooling unit ama khuzuman gi praja sing khusinaram le haina pauksi sing phungok ngarakpada khunja sing angak papuknari hiramsi gi matangda khuzuman farms club apunbagi machin chatpa miyoy amana pauksi asida phungdoropagi matung inadi ngarang minister Setrabatana Bisnupur district ki manung sana kendra taruki sangga khraba tungan tungan project taraga tere miyamda khusinabada khuzuman gi lami singda saba loiraba cold room and pre-cooling unit ama khusinaram le haibadu aran bani hauji khuzuman da cold room and pre-cooling unit saba hongnaba pekhatnaba thorang tawbuta ngairi haiki mahakna makhatana phungdokhibadi hayeng April taraga mapandagi hauna Manipur Sarkar gi Horticulture and Soil Conservation Department gi makhada khuzumanda metric ton kun gi capacity oigadaba cold room and pre-cooling unit ama saba hauna thabak pakhekadawri maduda saba jo howdriba cold room and pre-cooling unit saba loiduna khuzuman gi lamisingda minister na khusinaram le haibase angak pui hiramasi gi matangna miyamna samamnaba poktanaba mari lenaba authority na singdokpi waiki panbayabadi ngarang moirang kendra gi MLA P Sarasandrana president MPCB gi chairman oiriba oinam kendra gi MLA L Radhakishore amasum PDA gi chairman oiriba T Robindro Singhana guest of honor oiduna minister Setrabatana chief guest oiduna Bisnupur district ki manung sana kendra taruki sangga khraba tungan tungan project taraga tre miyam khusinabigi thorom pangthoki hain spau sina makhatari atopa pawmana April kunga mathoi gi kabru lepham len kanabagi kabru da thomjin ba khongjang da leibak miyam saru yaminasi ukal isa gi nat saktam lining amadi ikai khumnaba ngaksanabagi damak ta hayeng April taraga mapaning thokaba namit asi lamdam sida lairiba mipum khudimakna laithau thoram punamak maru oina lai haraubagi thoramna singba yauna lepiduna kabru ipagi laisang mai thadolamba yaningdaba phongdokpiu loinana April tang kunga mathoi gi kabru lepham len kananaba kabru da leibak miyam thomjinbagi khongjang asida leibak miyamna saruk yabiu haina umang lai kanba apun balup ukol na haidi ngasi ukol gi general secretary and Zilang amana press the Tadoropo Cyril Sina Heidi Vidi, Hayang Numidang Pung Mapantaba Matamna Kabru Singi, Lepam Sing Lengana Simpolo, Kabru Sing da Nauno Kunda Silapusing, Tatu, Laisang Maitaba Maralibising Serapiu Haidiba Wai Sing Asida, Upon Mukolau Lobio, Kolao Sid Launaba, Bangladesh, Assam, Tripura, Dimapur Amadi, Ziribam Singba Maitei Tariba, Mapampuna Makta. Pau Ponaduna, Tarang Sincre, Manipur Mapampuna Makta Ladiba, Purup Sapun among Sukulao, Siskoid and Labio Hedi. Serious in a Makata, the Lagni Apple Kunamato Yumsakation Midasida, Lepam Ngak Sienabagi, Gangnon singing Makata Kaubru, the lady by Lepampuna Langana Simgalu, Kaubru, the lady by Lepam singing a koi with the Nauno Kundas, Lapasing, Mapung Pana Tatu, Kaubru sing the lady by Lepam sing the Amangata, Akai Atoy. Ayat apan tholak pasung dengan matik saba serak piu haiba wakat kaloinana kabru da thomjin bagi khongjang sangsingani namit asigi ayuk pung nipan taba matamna kabru lekha da leiba ibudau awang kabru asupagi mai thadok lamba laisang da inat saktam laining nungsibi ba irei japun magna isa isa gi sana thakna ba madi mathau taba singa loinana lakpiduna saru yabiu haidi Serolashina Haidi Badi, Maite Puruki, Laisang Maita, Dona Purup Asibu Ikai, Pi Bibasi, Laisangi Akoi with the Kundari, Purup Singamadi, Purup Adugi Lusing Basingna, Daita Puru the Bigi, Madam Labra, and Hangmagolina, Laisang Maitarama Muesing, Putoktuna, Masana, Langzarubusing, Haizabana, Wato Asi, Woroshini, Haidenasu, Pau, Sinamakatana Fundorakli, Atopa Atin Mapau Kranamo, Sakang Babasingna, Bom Langsilamle. Ngarang numidang Imphal Police Station gi manung sana yumnam laikai ngatrabam lairak talaiba FCI gi contractor ni haiba miyoy amagi yumna sakhangdaba miyoy kharana hand grenade ama langsilamle laibak phabadagi bom madu pokhai khidabadagi aso apan amadi misi mina thokidre amasum bom langsilamliba FCI gi contractor ni haiba miyoy sigi maming lairen lakpam
सोमोकांड से निफुगो तरेट अपोप लेखिद्रब यायमा कवी पुलिस की पावगी मतुक इनदी लंगसिलमलिबा बोम मदु सेंथौ बोम ओइगनी हाइना सिंगनरी थौदो असिगी मतंगना पुलिस न केस म लखटपगा लोनिना मखा ताना थिजिन हुमजिनबगी थबक लखटपा हौरे हाइरिनसु पाउसना मखा तारी अतोप पाव मनमु जिरीबमदा कोविड सर्टिफिकेट पाइदबा मिय अमत संगनखिद्रे मणिपुर की गेटवे ओइरिबा जिरीबमना ngasiदगी हौना असम की सिलचर रोमदगी लेखागी लंबीदा संगलकपा मियसिंग कोविड टेस्ट तौबगी सर्टिफिकेट लोइनरक्त्रबदी जिरीबमदा संगबा थिंख्रे मसिगी दमकता जिरीबम थोंखोंदा हंगदोक्तुना थमलिबा कोविड 19 स्क्रीनिंग बुत्ता मेडिकल ऑफिसर जिरीबम की लुचिंग मखादा मपानगी संगलकपा मियसिंग स्क्रीनिंग तौबगी थबक मपुंग फाना सतबा हौक्रे हैनसु पाउसना मखातारी अमसुम लुशिलकपो ओइना अमसुम मखा चथरकपोइना मणिपुर की कोविड 19 अपडेट तेंतकना मैमला अमुका हना हापसरमगे मियै हुमद्रागनि थोय कोविड 19 पॉजिटिव ओइरे ngasi हौखिबा पुंग कुनगी मरिगी मनुंगदा मियै हुमद्रागनि थोय कोविड 19 पॉजिटिव ओइरे कोविड 19 कमल कंट्रोल रूम दगी फंगबा पावगी मतुंगिना पॉजिटिव ओइरबा मियै सिंग असि बिष्णुपुर दगी मियै तरेट संडेल दगी तरुक सुसामपुर दगी तरागनि थोय इम्फाल ईस्ट दगी तरागा तरुक इम्फाल वेस्ट दगी कुनगा मथोय कक्सिंग दगी मंगा कांगपोपी दगी अमा नोने दगी अमा अमदी थौबाल दगी अहुमनि अदुगा लाइसेट असिदगी फगलकपा मियै मंगा डिस्चार्ज तौखरे लाइना असिना मरम ओइदुना ngasi miyoy amata siba lekide henus paw man makhatanas phongdoragli to atop paw mana salungpham praja sing atonbigi masara haina sakarda hanglakli Thaubal district ki manung sana lairiba salungpham dagi wangjing taba lambi asi aduki matik phatabadagi miyam sathok chasin tawbada yamna sauna awaba miyoknare नुक्सा सारे उर्फुलना चटपा ngamdre nong khara tabada lambi de ising tungsile lambi asi sembiduna koilas thabinaba mari lenapa sarkar gi authority da kyarak haijakre dubo haujuk phawba tabidana leire haina United Clubs Organization salungpham wangjing na hairi organization asina press ta tholak surul amana hairibadi lambi paring asi sembidabadigi miyamna ban protest amadu start kya tawkhre adubo lambi asi koilas thabagi mami tadri aduna salungphamgi praja miyambu atombigi masagum thambiri salungphamgi miyam urful sabada lok thungnare makhal kyagi lainana nare masigi aphapata daita kanana pubigani bot mayadadi praja miyam nungsiba saba neta kya thulakkiduna haujikti kadaina sakhre hain hanglakli solosinhai hairo kendragi MLA na salungphamgi lambi asibu usinadana asuk kuina lairakli basi praja miyam awab pigi hairibara salungpham gi praja sing khang mangambagi pankhai langadori aduna salungpham gi wangjing taba lambi asi thuba matam simbiduna koiras thabiyu natrabadi praja sing akan makhongjang sangsingani haidinasu pawman makhatana phungdorog lamasum pawsulu silakpoina to patentak pa maroi pa kanten wasanga myamna hapsaramge myamlo fukta minasi Chief Minister N Biren Singhana maki Facebook official Facebook account gi thatorok warol myam maki Chief Minister N Biren Singha gi office ta ngasi COVID-19 second wave ki state asida lairibisigi issue sing sigi matangda discuss tawki amasum madugi discussion asida myam koi decision khara haibidi social gathering gumba aduga partial lockdown markets opening timing amasum official program gumba re-engagement of nurses amasum multitasking staff singi matang sida makon decision khara lawe habisini duga mya karamba e pauxing update amasum karamba ehan ma paul big habdu sunjay shuidna myam da anabu e paul ragadi update pijaraki aduga mya hojikuina di pauxing matang sa lusinjaragi and thank you